Morning mayam ngasihi video sida hadi QNA oina tawsiko hai nahan aingonda last ke video da aingonda hangakpa question mayam do adudugi pakhum oina pirake ahan bada aingonda hangaise aigi daily routine do adugi video semu na haire ko do aigi daily routine gi video ngaktani ko aina semi mayam se ai ayuktum hagotpaga ai imagi hida adum kapi ko pung toru makhai da dulorga aina tawba thabak sing do ai video dum namma thagat pani ko ado ngasi su ima lai kharam lerame nahan gi dumaina aduga kunu machak thagi na torme dai su ngaktang mathakar imaga wari sanari re ko sum yeng hangen tawbani ko mayam da kamai tawge se haidi swaidagi view yengse khajabran ado ngasidi yam kanna sengamdre mek se asigi makha thangbada leisini ko ine kol koibado ching oibani na makha leigre sinagi hanagi yumdo mathangi question da ingona hangai se ise kari lamdagi chawrakpano na hange ko do aise nambol kangmong dagi ne nambol dagi 5 km dumain chalaga le ko ai yumdo yamna lapati nate aduda kangmong da chawra kana isida laise sikimda 2022 da lakpani ko do hojik 25 da ije sudore yel sida lakpa ado mathangi blog ta su haidi handaki da su aingona hangba later su hangu aduga ai mathangi da dum ai smaina dum pakhum dum pirake aduga aingonda video namba kanda sakutrise kaigino aingon hange ko ado aise yamna phone kuma paira kanda haidi video namba khotpa adumai semba khoba haiba mina tabanina haidi isa itomda yamna insecure oiba ma phaujaba adugi aina uttabani ko ado handaki video sidagi try tawrine aduga haidi haidar gadi mathangi video da sadum ulake aduga mathangi question da ingona hangai se sikim se maitai yamna leibra na hange ko ado maitai ngak tana tabi hoi maitai su lei maitai su sida mayam lei doctor oiba adegi kano da thabuk tawra kanda quarter lor leiba adu mai lei ko adegi student oina sida like tamag leiba mayam lei ado maitai nataba haidi horamdegi lakpa ichin naw mayam tribe tegi kan belong to ba mayam su laga se lei ko haidi manipur dei mi mayam leiba sida adegi aina leiriba jaga se aina hojik leiriba yum sigi khatang makha chathara kanda kilometer amagumba chatla kanda kino horticulture gi university achobam lei ko aduda su maitim chang ngak ko si makha lei singse aduga student mayam si su north east ki ngak ko north east ki state agi arunachal degi mizoram degi dei manipur degi nagaland degi mayam lei ko sida aduna maitai su mayam lei adegi sida su yum palakpa natragana sidagi manipur de yum pan ki ba aduguma mi su mayam lei ko akoi gi ni gi haidi ai nupa gi side ki ni gi machani pi amasu kaino da wangkhai da mayim pale ko haidi yamna kaino tawde ba haidi pithribi se yamna pikchale ba hojik ti mafam khuding makte mi ge silo yanar ga leirabani na mathang da aingon hangai se ai husband je ina kamaina thingnagi bano na hange ko do husband je mase kaino ni sikim gi IRB da thabak tawe ko mase aduna 2022 da kaino da manipur da general election tawgidana adukanda mase sikim gi third IRB ge battalion kangbu se manipur da duty lai ko adu duty la ko matam da akoi gi khun gi oina polling station leibada da ma duty tawba thengnagi bani ko ina adudagi thengnaraga dum khangnagi bani ko imaga khoini ngasidi chak charoi se chak chaning ni duna tan horaga cha sen hainari ko sukharati hora kana kino gundruk to hangam akangbuda duga san sa duga thonga cha sen hainabani ko aduna ai tan horine hojik yam phajana perfect oina round oina hobadi haite ko do tar sum tammini ko haidi youtube da yenga tammini ko egise phanam bude ere ko hojik
ꯑꯩꯅ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯇꯟꯒꯪ ꯆꯥꯕꯁꯦ ꯁꯨꯃꯥꯏꯅ ꯆꯥꯟꯅꯗꯦꯗꯅꯀꯣ, ꯑꯗꯨꯅ ꯑꯩ ꯇꯟ ꯍꯧꯕꯁꯦ ꯍꯩꯇꯦꯕ, ꯑꯗꯨꯅ ꯑꯩ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯏꯁꯥ ꯏꯇꯣꯝꯇ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯀꯥꯟꯗꯀꯣ ꯇꯞ ꯇꯞꯅ ꯇꯝꯃꯤꯅꯤꯀꯣ ꯑꯩꯒꯤꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯍꯩꯔꯦꯀꯣ. ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ, ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯝꯃꯦ. ꯑꯩꯉꯣꯟꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣꯅꯁꯨ ꯍꯥꯏꯔꯛꯏꯀꯣ ꯀꯣꯃꯦꯟꯇ. ꯑꯩ ꯑꯅꯤꯔꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯁꯤꯒꯤ ꯀꯣꯃꯦꯟꯁꯦ ꯎꯔꯤꯁꯦ, ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣꯅ. ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯨꯛꯕꯥꯡ ꯊꯑꯣꯏꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ. ꯑꯗꯨꯒ ꯑꯩ ꯑꯅꯧꯕ ꯁꯦꯃꯤꯁꯇꯔ ꯑꯃꯁꯨ ꯍꯧꯗꯣꯔꯦ, ꯑꯗꯨꯅ ꯃꯊꯪꯒꯤ ꯋꯤꯛꯇꯒꯤꯗꯤ ꯑꯩ ꯊꯕꯛꯁꯨ ꯆꯤꯟꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯒ ꯏꯁꯥ ꯏꯇꯣꯝꯇ ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ. ꯑꯗꯨꯅ ꯁꯣꯔꯤ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯉꯝꯕ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯅ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯝꯃꯛꯈꯤꯔꯣꯏꯀꯣ. ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯄꯟꯆꯥꯌꯠꯀꯤ ꯑꯣꯐꯤꯁꯇ ꯆꯠꯂꯨꯁꯤꯀꯣ ꯃꯌꯥꯝ, ꯌꯦꯡꯍꯟꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ. ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯚꯣꯇꯔ ꯑꯥꯏ.ꯗꯤꯗ ꯑꯩꯒꯤ ꯃꯤꯡ ꯂꯥꯟꯕꯗꯣ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯑꯣꯏꯅ ꯆꯠꯀꯦꯅ ꯇꯧꯕꯅꯦ. ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦꯀꯣ, ꯑꯩ ꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯐꯥꯎ ꯐꯥꯗꯦꯀꯣ, ꯑꯩ ꯌꯨꯝꯗꯒꯤ ꯎꯔꯦꯕ ꯆꯠꯇꯣꯏ ꯃꯐꯝꯁꯦ. ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ, ꯁꯤꯗꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯁꯨ ꯋꯥꯔꯗꯀꯤ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁ ꯆꯠꯇꯦꯗꯅꯀꯣ. ꯑꯗꯣ ꯁꯤꯗꯗꯤ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ. ꯑꯗ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯎꯔꯤꯁꯦ, ꯁꯤꯒꯤ ꯅꯥꯀꯟꯗꯅꯤꯀꯣ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁꯁꯦ. ꯁꯤꯗꯗꯤ ꯃꯦꯝꯕꯔ ꯑꯣꯏꯔꯁꯨ ꯃꯣꯏ ꯀꯩꯅꯣ ꯇꯧꯗꯦꯀꯣ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯗꯤ ꯃꯣꯏꯒꯤ ꯃꯔꯝ ꯑꯃ ꯄꯤꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ, ꯍꯥꯏꯗꯤ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯗꯣ. ꯂꯝꯕꯤꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩ ꯑꯃ ꯄꯤꯔꯛꯏꯅꯤꯀꯣ, ꯊꯥꯎꯑꯣꯅ. ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯌꯔ ꯃꯌꯥꯝ ꯂꯩꯀꯣ, ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯔꯕꯅꯤ ꯁꯤ ꯌꯧꯔꯛꯄꯗ. ꯑꯣꯐꯤꯁ ꯌꯧꯔꯦ ꯍꯧꯖꯤꯛ, ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯁꯤ. ꯑꯩ ꯀꯩꯅꯣꯗꯣ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯦ, ꯑꯗꯨꯒꯤ ꯃꯥꯗꯣ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯁꯤ. ꯃꯤ ꯃꯌꯥꯝ ꯑꯃ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯁꯤꯗ, ꯃꯣꯏ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯂꯟꯁ ꯕ꯭ꯔꯦꯛ ꯑꯣꯏꯗꯣꯔ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯌꯧꯔꯛꯄꯗ. ꯑꯗꯣ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝꯗꯣ ꯊꯥꯖꯤꯜꯂꯝꯃꯒ ꯑꯩꯁꯨ ꯍꯜꯂꯗꯧꯕꯅꯤ. ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯗꯣꯀꯨꯃꯦꯟꯠꯁ ꯊꯥꯖꯤꯜꯂꯣꯅ ꯍꯥꯏꯔꯝꯕ ꯏꯌꯥꯝꯕꯁꯨ ꯁꯨꯇꯤ ꯂꯧꯔꯒ ꯃꯥ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯆꯠꯈꯤꯅ ꯍꯥꯏꯌꯦꯀꯣ. ꯆꯦ ꯆꯥꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯒꯤ ꯁꯤꯗ ꯁꯤꯒꯅꯦꯆꯔꯒꯨꯝꯕ ꯂꯧꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯗꯗꯤ, ꯑꯣꯐꯤꯁꯇ ꯄꯨꯟꯅ ꯃꯤꯈꯩꯁꯦ ꯐꯝꯃꯒ ꯂꯩꯕꯅꯤꯅ. ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯂꯩꯗꯣ ꯃꯥꯡꯈ꯭ꯔꯦꯀꯣ, ꯀꯅꯥꯅꯣꯝꯅ ꯄꯨꯔ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯊꯤꯕ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯅꯨꯡꯁꯥꯁꯨ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛ, ꯌꯨꯝ ꯍꯜꯂꯛꯏꯀꯣ. ꯌꯨꯝꯗ ꯍꯜꯂꯛꯑꯦ, ꯌꯧꯔꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯀꯩꯅꯣꯗ ꯑꯩꯒꯤ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯂꯥꯛꯏꯀꯣ, ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯦꯅ. ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯄꯣꯔꯇꯦꯜꯗ ꯆꯪꯉꯒ ꯔꯦꯖꯤꯁꯇꯔ ꯇꯧꯑꯣꯅ ꯍꯥꯏꯔꯛꯑꯦꯀꯣ, ꯑꯗꯨꯒꯤ ꯑꯩ ꯇꯧꯔꯝꯃꯤꯅꯦ ꯍꯧꯖꯤꯛ. ꯉꯥꯏꯍꯥꯛꯇꯪ ꯐꯣꯟ ꯌꯦꯡꯉꯒ ꯍꯤꯞꯄꯨꯕꯅꯦ, ꯑꯗꯨꯒ ꯑꯩ ꯇꯨꯝꯊꯔ ꯂꯩꯔꯝꯃꯦꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔ ꯂꯩꯔꯝꯃꯦ. ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯒꯦꯅ ꯂꯥꯛꯏꯅꯦ. ꯃꯣꯔꯣꯛ ꯆꯥꯔ ꯍꯨꯟꯕꯅꯤ, ꯐꯅꯌꯥꯝ ꯆꯥꯎꯔꯦꯀꯣ. ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯗꯦꯂꯤ ꯔꯨꯇꯤꯟꯁꯦ ꯁꯤꯅ ꯂꯣꯏꯔꯦꯀꯣ. ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ. ꯅꯣꯡꯉꯥꯜꯂꯦ, ꯑꯗꯨꯝ ꯍꯧꯒꯠꯂꯦ, ꯆꯥꯛ ꯊꯣꯡꯉꯦ, ꯆꯥꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯨꯔꯦ, ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯣ ꯑꯩ ꯇꯨꯝ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ, ꯍꯧꯗꯣꯔꯛꯄꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ. ꯑꯗꯨꯅ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯀꯩ ꯇꯧꯔ ꯂꯩꯒꯦ ꯍꯥꯏꯗꯣ ꯁꯤ ꯉꯥꯛꯇꯅꯤꯀꯣ. ꯌꯥꯝ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯂꯩꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯇꯧꯔꯦ, ꯂꯩꯇꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯦ. ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯩ ꯊꯨꯛꯄꯥ ꯍꯧꯔꯒ ꯆꯥꯒꯦ ꯇꯧꯕꯅꯤꯀꯣ. ꯍꯥꯏꯗꯤ ꯁꯟ ꯐꯨꯠꯂꯀꯥꯟꯗ ꯍꯥꯏꯗꯤ ꯕꯤꯐ ꯊꯨꯛꯄꯥ ꯆꯥꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯏꯃꯥꯗꯤ ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯤꯌꯦ, ꯑꯗꯨꯅ ꯏꯃꯥꯒꯤ ꯆꯥꯛ ꯊꯣꯡꯒꯦ, ꯑꯗꯨꯒ ꯑꯩ ꯊꯨꯛꯄꯥ ꯆꯥꯗꯣꯏꯅꯦ ꯁꯤ. ꯊꯨꯛꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯒꯦꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯣ, ꯑꯗꯨꯁꯨ ꯊꯨꯛꯄꯥ ꯁꯦꯝꯕꯒꯤ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ. ꯉꯁꯤꯗꯗꯤ ꯑꯣꯏꯔꯔꯣꯏ, ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯅ. ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯨꯝ ꯆꯠꯄ ꯀꯥꯟꯗ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒ ꯂꯩꯒꯦ, ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯪꯕꯗꯣ. ꯑꯗꯣ ꯁꯤꯗꯗꯤ ꯀꯩꯅꯣꯁꯦ ꯕꯤꯐꯁꯦ ꯌꯥꯝꯅ ꯍꯣꯡꯉꯦꯕꯀꯣ, ꯇꯥꯡꯗꯦꯕꯀꯣ. 150, 170, 170 ꯑꯗꯨꯋꯥꯏꯃꯨꯛ ꯄꯤꯌꯦꯕꯀꯣ. ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯗꯗꯤ ꯁꯟꯁꯥ ꯉꯥꯛꯇ ꯆꯥꯏꯀꯣ. ꯑꯗꯣ ꯕꯤꯐ ꯊꯨꯛꯄꯥꯒꯤꯗꯤ ꯀꯩꯅꯣꯁꯦ ꯁꯦꯁꯤꯃꯤ ꯁꯤꯗꯀꯤ ꯑꯆꯥꯔ ꯑꯃ ꯁꯦꯝꯃꯒ ꯆꯥꯕ ꯍꯥꯎꯋꯦ.
ꯅꯨꯗꯜꯁꯁꯦ ꯑꯩꯅ ꯌꯦꯜꯂꯣꯒꯤ ꯑꯣꯏꯅ ꯆꯧꯃꯤꯟ ꯆꯥꯕꯒꯤ ꯅꯨꯗꯜꯁ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯑꯃꯗ ꯂꯣꯏꯊꯣꯛ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯦ, ꯑꯗꯨꯅ ꯃꯥ ꯇꯤꯜꯍꯧ ꯆꯅꯝ ꯁꯥ ꯉꯥ ꯂꯣꯏ ꯆꯥꯔꯅꯤ ꯍꯧꯖꯤꯛꯁꯦ, ꯑꯗꯨꯅ ꯃꯥꯅ ꯆꯥꯕ ꯍꯧ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯀꯥꯡꯁꯣꯏ ꯊꯣꯛꯄꯗ ꯉꯥ ꯊꯥꯛꯄ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯍꯥꯏꯗꯤ ꯁꯟ ꯁꯥ ꯈꯔ ꯊꯥꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯏꯀꯣ, ꯑꯗꯨꯅ ꯃꯥꯅ ꯁꯥ ꯆꯥꯕ ꯃꯇꯝꯗꯗꯤ ꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕꯁꯦ ꯍꯥꯎꯇꯦꯅ ꯍꯦꯛꯇ ꯍꯥꯏꯀꯣ, ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯥꯔꯤ, ꯅꯨꯃꯤꯠ ꯑꯌꯨꯛꯇꯁꯨ ꯆꯥꯏ ꯅꯨꯡꯗꯥꯡꯁꯨ ꯆꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯀꯣ꯫ ꯊꯨꯛꯄꯥꯁꯦ ꯋꯤꯟꯇꯔꯗ ꯆꯥꯔꯒꯅ ꯍꯦꯟꯅ ꯍꯥꯎꯋꯦꯀꯣ, ꯍꯥꯏꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯕꯗ ꯋꯤꯟꯇꯔꯗ ꯆꯥꯔꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯒꯠꯂꯦꯕ, ꯑꯗꯨꯅ ꯁꯨꯞꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦꯀꯣ ꯊꯨꯛꯄꯥꯒꯤ ꯁꯨꯞꯁꯦ ꯑꯌꯥꯝꯕꯅ꯫ ꯑꯗꯨ ꯍꯣꯇꯦꯜꯗꯨꯒꯨꯝꯕ ꯆꯠ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ, ꯌꯥꯝꯅ ꯑꯣꯏꯂꯤ ꯑꯣꯏꯀꯣ, ꯑꯗꯨꯒ ꯃꯁꯥꯂꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ, ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯕꯗꯣ ꯍꯩꯅꯗꯦ, ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯩ ꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯀꯥꯟꯗ ꯐꯨꯠꯄꯅꯤꯀꯣ ꯑꯩꯅ ꯆꯥꯔꯤꯁꯦ, ꯃꯁꯥꯂꯥ ꯌꯥꯝ ꯍꯥꯞꯇꯕꯤꯗ꯫ ꯂꯥꯁ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯍꯪꯉꯤꯀꯣ, ꯍꯥꯏꯗꯤ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ, ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯀꯣ, ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯅꯨꯡꯉꯥꯏꯀꯣ, ꯍꯥꯏꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ, ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯕꯗꯨꯁꯨ ꯏꯆꯦ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩ, ꯑꯗꯨꯒ ꯅꯨꯄꯥ ꯃꯇꯣꯟꯗꯅꯤꯀꯣ, ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ꯫ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯁꯤꯗ ꯂꯩꯕ, ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯨ ꯌꯥꯝꯅ ꯐꯩ, ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛꯄ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ, ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕꯤꯕ ꯇꯝꯕꯤꯕ ꯉꯥꯛꯄꯤꯕ ꯌꯥꯝꯅ ꯐꯩꯀꯣ ꯁꯤꯗ, ꯑꯗꯨꯅ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯥꯛꯄꯗꯒꯤ, ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯜꯆꯔꯗ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯀꯣ, ꯐꯩꯀꯣ ꯑꯗꯨꯅ꯫ ꯀꯥꯂꯦꯟ ꯅꯨꯡꯊꯤꯟ ꯅꯨꯡꯁꯥ ꯁꯥꯔꯨꯔꯒ ꯑꯗꯒꯤ ꯊꯨꯛꯄꯥ ꯆꯥꯔꯨꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯏꯪꯕ ꯁꯤꯠꯂꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ꯫ ꯑꯗꯨꯅ ꯊꯨꯛꯄꯥ ꯆꯥꯔꯨꯔꯕꯅꯤꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯦ, ꯑꯗꯨꯅ ꯏꯔꯨꯖꯔꯨꯒꯦ꯫ ꯑꯩ ꯌꯥꯝ ꯅꯣꯏꯔꯕꯅꯤꯀꯣ, ꯑꯗꯨꯅ ꯅꯣꯏꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯎꯠꯄꯁꯦ ꯌꯥꯝꯅ ꯁꯛ ꯎꯠꯄꯁꯦ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯅꯤ ꯚꯤꯗꯤꯑꯣꯁꯦ, ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯕꯛ ꯂꯣꯏꯔꯦ, ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯣꯕꯅꯤꯅ ꯅꯣꯠꯁ ꯃꯌꯥꯝ ꯑꯃ ꯏꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯤꯀꯣ ꯁ꯭ꯇꯨꯗꯦꯟꯠ ꯄꯣꯔꯇꯦꯜ, ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯇꯝ ꯈꯔꯕꯨꯗꯤ ꯂꯩꯈꯤꯅꯤꯀꯣ, ꯄꯨꯡ ꯑꯃꯃꯨꯛꯇꯤ, ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ, ꯍꯥꯏꯗꯤ ꯃꯤ 200 ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦꯀꯣ, ꯑꯗꯣ ꯃꯤ 200ꯁꯦ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯁꯤꯗ ꯑꯣꯏꯔꯗꯤ ꯃꯤ 200ꯁꯦ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯎꯁꯣꯞ ꯃꯦꯂꯥ ꯑꯃ ꯇꯧꯔꯛꯄꯗ, ꯑꯗꯨꯅ ꯊꯦꯡꯛ ꯌꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ, ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ꯫ ꯗꯤꯁꯇꯦꯟꯁꯇ ꯇꯧꯔꯀꯥꯟꯗ MBA BBA ꯑꯗꯨꯒ MA ꯒꯨꯝꯕ ꯇꯧꯅꯤꯡꯕ ꯃꯤ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯍꯥꯏꯗꯤ ꯑꯩꯁꯦ ꯗꯤꯁꯇꯦꯟꯁꯇ ꯇꯧꯔꯤꯅꯦꯕꯀꯣ, ꯑꯩ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯒ ꯄꯥꯝꯃꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯑꯕꯀꯣ꯫ So good night for today, good night everyone.